Chief Minister and Biren ngasi Somdul Imphal MST bus service hagdukuna MST complex Moirangkhomdagi lamthakre. Khuman lampak tapang tukadawriba Chamaga kuntra mathoi suba Duran Cup ki sem sariba sing ngasi Chief Minister and Biren Sports Minister K Govindas ka loinana yingsinkre. Hepatitis na naraba miyoising asi khara chawkhatpa mafam khaktada laibage mawong urami aduba hojikti mafam khudingmakta laiba ure haina Dr. Sapam Ranjan na phongdokre. Athoba pebam Chitranjan laikhidabagi kumonga mari lainana taranipan suba student martyrdom day lisingani kunithoi pangthokre. Bom pokai handuna nan local hatpada chenaba PLA kadar mga Thobal CDO na fagat pangamkre. Amadi haukiba pung konmarida Manipur gi oina COVID-19 ge anauba case taranipan thingnakre asiba amata yawkhidre. PONYTV na sandok chaba numidangi pau miding tabiriba singbu BIDYASANA taramnok chari pau sandok na pizari. Chief Minister and Biren ngasi ayuk Somdul Imphal MST bus service ama MST complex Moirangkhomdagi haudokre. Bus service adu lamthabagi thoram aduda Speaker TH Chatyabarta, Transport Minister Kasim Washung, Transport के Director Amadi Somdal Khunge Khunja Singna Saruk Yake, Somdal Khunge Khunja Singna Chief Minister da Khudol Pot Singh Peke, Tauramadu da Wangang Laduna Chief Minister in Birena Haukiba Jahi Khara Asida Chinge Mafam Singda Chauna Ohongba Uwa Fangle, Lenga ke Transport Department Nasi Mathau Taudana Leram Labani Adubo Mahaki Lenga Lakpadage. Ching amadi tam anige marakta naksinaba mari ama purakpada transport ki thaudang chauna lay highway dage amuk hengad handuna Manipur gi Kachinkoya yauna bus service thambang amle haina phongdoke. Thank you, sir. Thank you, sir. We have a whole in the Pugo, Hopogumba, a hundred of gap, the word gap. Masih communication gap, development gap, interaction to what convincing gap, sini pun mas communications si orang yang baru communication si only road communication ya dan communication ada person to person di communication. Aku ini dari bawah, aku ini dari communication. Anak bertahan ber, hanya bermaksud tahu. Dan only equality berlaku. Kalau nak ikut antara orang kisah mana saya yang lebih sehingga dia ada drastic change hospital, sehingga school, sehingga situation, college, sehingga situation, lebih tinggi condition. Ayam orang pekerja begitu yang kan orang ini Somdal, sama yang important suatu jaga itu. Agar oxygen plant killing, police station. Lakadawriba August Taranipan Haudana Kumal Lampakta Bangtukadawriba Chamaga Kuntra Mathoi Suba Duran Cup ki Sem Sariba Singh ngasi Chief Minister and Birena Youth Affairs and Sports ke Minister ke Govindas ka loinana yengsinkre yengsin khongchat aduda department asige Thomi Singh amade army gi mari leinaba mioi Singh su yauke khongchat aduda Paumi Singh da hai Manipur na Sanabada Lauriba Thaudang Masak Khangbiduna Asia gi khwaidagi lidaba football tournament Duran Cup asi lamdam asida sanabage khudong chaba pirakpani department na kanna honaduna awada passing men khatlaga mai pakna naba honagani Khuman Lampak main stadium asi football gi oina eastern zone gi oina khwaidagi faba ground oire haina mahakna phongdoke. nahan की ground की करीगी से कोई आकर तो यार रोएं तो वो तो हम कन ground की करीगी से में हम technical expert sports department के sports minister ने तो उतना मस्त के army के tied up प्रोग्राम का प्रेजेंस हम लोगों ने सीधी
one of the best ground. Even entire nation entire eastern zone the best ground report and further football similar ground Manipur next Duran Cup ground Charukama and some among the grassy ground some could navigate Pandam Thame. Matam amadadi Manipurda HIV hepatitis na naraba miyoising asi khara chaukhatpa mafam khaktada laibagi mawong urami adubo hauzikti mafam khudingmakta laiba ure haina Health and Family Welfare Game Minister Dr. Sapam Ranjana Phongdokre wafam masing asi malemgi mafam kayada pangthoknabagom National Viral Hepatitis Control Program National Health Mission amadi Directorate of Health Services Manipurga khutsamnaraga sinduna World Hepatitis Day gi thoram Jawaharlal Nehru Institute of Medical Sciences JNIMS ki main auditorium da pangthokhiba aduda phongdokhibani Bringing care closer to you, hepatitis cannot wait. Haiba Hiramda Pangtokhiba Thauram Aduda, Director of Health Services, Dr. Khoirom Sasikumar Mangang, Manipur State AIDS Control Society ke Project Director Hawam Rosetta Devi Amadi, JNIMS ki Director Dr. L. Deven Su Saruk Yakhe, Health and Family Welfare Game Minister Dr. Sapam Ranjan na makha taraduna hauzik Manipur da inkhalakliba naha kaya ama drug sizinariba asi syringe wainaraga sizinabana hepatitis asi sandorakpagi achoba pambai ama oire maramaduna Chief Minister ge meeting makhada District Administration amadi official singa khutsamnaduna laikai khudingda chatuna War Against Drugs ki campaign asi kanna chathabani hainasu phongdokhe loinana primary health care dasu hena khudong chaba lainana ba kanna hodari haike Akoi hepatitis ki maramda si resource person na ai sama practice sauring matamda I had a lot of interaction. I have heard many of his lectures and on on CME programs and everything. I think I've listened around tara ki matakte na tara mungkin CME on dealing with HIV, AIDS, hepatitis, because I think we have chosen the right resource person today, and very systematic way na, specific way na, it has covered. I think how we should lay mandate, and how we should deal with it. What are the modes of spread? Independence Day ga mari lenina aina thingkraba lalhoba singna ayed apan pirakadaure haiba akaknaba paw ama fangbadage thiba humbage thabak chatharakpagi saruk ama oina Thaubal SP Jogesh Chandra Hauvizam ge meeting makhada Assam Rifles amasung Thaubal CDO na ngasi ayuk combing operation chathabada Mayange thabak sufam singda vom pokai handuna non local hatpada chenaba nupi ama yauna PLA gi kadar manga hand grenade mariga konana fagatkhre fagalaba mioi sing adudi wangbal mayai lekai dagi kaidongbam subol elais khomai chahi nifuhumdoi apokpa laikhidraba biradhon jiri ghat Lakhinagar dage hauzikna tentha tuwa ban lekai da leiba paunam manikanta elais amuyaima chahi kuntrani thoi apokpa arun yairipok Singa Ithai Mapal Dage, Thambal Mani, Mapuroiba, MD Tomba, Kakching, Wairi Kamala, Pareng Dage, Sawajam, Ronan Chahi Kuntraganithoi, Apokpa, Sanayaima, Amasung Kakching, Kunyai Lekai Dage, Naurem Bitren, Chahi Kuntaret, Apokpa, Razendroni, Fagalaba Polam Singh Amasung Mioi Singh Adu, Ngasi Nungtil, Paumi Singhi Mamangda, Putokladuna, SP Thaubal, Jogesh Chandra, Hauvizamna, Haikibada, Ngasi Ayuk Pung Nipanga Makhairom Tabada, Tarataruk Suba, Assam Rifles Tage, Yamna Thazabayaba, Pawama Fangbadage, Thaubal CDO Amasung Tarataruk Suba, Assam Rifles Ke, Timamana, Tentha, Tuambanda, Thiba, Humbage, Thabak Chathabada, PLA Ge Kadar Hum, Kaidongbam Subol, Paunam Manikanta, Amasung Thambal Mani, Fagatpa Ngamkibani, Makhoidagi hand grenade Marisu Fangbangam Phil G Team BSF Koirengai Dege Fangba Pawamagi Matung Inna, Makhatana Tiba Humbge, Tabak Chathabada, Saugaijam Ronan Amasung, Naurem Britain Fagatpa Ngamkibani, Makhoi Loinamak PLA Ge, Lieutenant Colonel Risikanta Kauba Amage, Yatang Matung Inna, Tabak Taubang Aktani.
मखोई सिंह असी हौखिबा मे थादा इम्फाल ईस्ट के दुर्गा मंदिर दा IED ब्लास्ट पोखाई हनखिबा अमसुंग मे थादा थौबाल डिस्ट्रिक्ट के खोंगजोम सापमदा IED पोखाई हंदुना नन लोकल अमा हाटखिबा कया अमना सोखनखिबा अदुदा हक्थेंगना चेनबा ngakni hairi केस अमा लोखतुना मखोई की केस अमा रजिस्टर तौदुना मखा ताना वाहंग पाहोंग तौननबा खोंगजोम पुलिस स्टेशन दा सिनखरे हाiri si ayo kung nipan ni kang ato kung tanda tajo pa ma system na samle project ang mutung da ten thagi tuaban kai da ordinance search operation ma sathaki ta ye legi ke da ahum ma ana phagi makata na sawajam ronald amasung naurin britain mukhoi semu apuna agapangami araba music si andaki mi kitang taram de da elipati luga mandida IED pokai da chenaba mi amasung koi handak kongjom sapam da IED pokai laga mi hitang kuntra da tabak suba local ayama sonba amasung amalai kitaba yawa su involved ba mi koi na moi verify to no loinama involvement le rami aduna moi pharo mi amse koi kongjom police station da sinaraga moi na to crime dugi legal action chapchana logni hemse ayamsi mi War on Drugs 2.0 ge manung channa drug lalon ba ma Fogakchau Ikhai Police Station na kwakta Pangal Lamkhai dage heroin powder gram taruka konana fare haire faraba miwai adudi MD Abdul Hai chahi kunmapan apokpa MD Abdul Satar kwakta ward number 3 dagine Mahakasi Bishnupur gi CJM kota ngasi puthok laba matung lakliba tarik kun fawba police custody da remand lokthakre haire Chakpi Karon Khongtal Lambi ge Chakpi Karong Aigejang section da Lambi Pakthokpada Soklaba Mioi Singi Apunba Re-Verification Survey amang ngasi BRTF na chathakre ngasi gi re-verification aduda Chandal gi DC Mayang Lamam Raskumar ADM MD Firoz SDO Chirom Somorendro Singh Assistant Executive Engineer Amade Junior Engineer Marifu Mari Amade Atay Line Department ki Official Singsu Saruk Yakhe Chandal gi DC na survey asida miyamna mateng pangduna lambi pakthokpage thabak asi athubada hauba yanana ba appeal tawke Patriotic Writers Forum PAWF Manipur na sinduna chahi khudingi pangthoktuna lakliba imalon gi numit thoram lakliba August ki tarik kunda Manipur Press Club ta Imphal gi auditorium da pangthok pagaloinana tongan ba literary award ahum khutsinaduna ekai khumna ba ullagani haina forum asigi president Naurebam Khamba Luwang amadi secretary Rakesh Naurem anina lauthokre English amaga chamapan maudrani thoida Manipuri lona India ge Nipan suba schedule da chankiba numit po ningsing laduna pangthokadawriba imalon gi numit thauram ge manung channa forum na chahi khudinge leibak ningba wari macha singda lepa laitana piduna lakliba pachamite literary award lisingani kunithoi lupa chamagi aiba maibam premozit Dr. Saroj Nalini Arambam Parat Literary Award lisingani kunithoi Nongan Kidraba Hingi Aibi Kumanthem Aneshwari Amadi R Kathing Tangkul Literary Award lisingani kunithoi Imagi Aibi Debjani Yumnamda Piduna Ekai Kumnaragani Mana Sida Sale Oina Lupa Lising Ahum Shawl Citation Amadi Memento Amamam Yauri Chahi asigi selgi mana asi Wangjing Bazar Cooperative Society Wangjing gi Secretary Sobita Maibamna donor oiba award ni haina President Naurembam Khamba Luwang na makata na fongdoke loinana thauram asigi manung channa kesi mangang na iba aikhoigi hozai haina mingthon ba hozai lamdam gi maramda iba lairik amasu hongnabi matung ina fongani hairi hairiba thauram asida lamdam asige ayiba amadi ayibi singna matam chana laktuna saruk yabina basu Secretary Rakesh Nauremna miyamda pauzelakli Manipur Student Federation MSF na sinduna pebam Chitaranjan Laiki Dabaga Mari Lenana Taranipan Suba Student Martyrdom Day lisingani kunithoi pangthokre Thauramgi manung channa miyamgi khongchat ama takhelambam laikai dagi hoduna thau ground fawba chatkre
ngasigi khongchad aduda Manipur da laiba tongan ba school amadi college ki mahiroi singna saruk yakhe thauram aduda saruk yakhiba MSF ki president K BIDYASANA na phungdok kibada Manipur dagi handak nauna mafam mapan dagi afaspa gi ek asi lokthok kraba matungda Manipur dagi ek asi lokthokpa punna mafam taramanga surabasu laikhidraba athoba amadi MSF na pambadi Manipur gi mafam khuding jing amasung tamyauna ek asi lokthokhiba aduni maramaduna lamdam asigi miyam amadi mahiroi singna ek asi lokthoknanaba honakhigani haikhe ningsing bayai pebam chitranjan mangang na afaspa ek asi Manipur dagi lokthokkinanaba changsilakpa khungjangi saruk ama oina masagi thawai fauba kathokhiba mahiroi amani hadak nauna station mapan lama lokok ka matungda ajukuna ampo je special power ek 1928 asi amubai nasi ako di Manipur dagi station tara manga lokok re adubu enna se amadi athoba sina pamnamba adumuti ju bhagi di oidri adubu enna se na makhata na leba miyam amadi Manipur miyam amadi mairo singa leena amubai nasi Manipur lehau dagi singa masuktan apun badagi purok lokthok khiba habase ane sagi pandami aduga aroi bada ane sagi saitagi Manipur pajamyam da nasigi amuba angi mayokta athobo peram chitranjan mangana masam mathanda mai thajaduna laikhidaba asibu ikai khumnaba amati khagat pa phungdok doina nasigi nimidang waidamda athoba sida ikai khumnaba doina dinthung kudingi kendal amon thambiduna athoba sibu ikai khumnabi haibase ane sagi nagai dagi mayang Manipur pajamyam ni handa akum Taranipan Suba Athoba Pebam Chitranjan Mangang Laikhidabage Ningsing Thauram Manipuri Student Federation MSF District Committee Jiribamna Silangduna MSF ki office ta tongan ba CSO ge leader singa loinana Thauram Mapungfana pangthokre Athoba Pebam Chitranjan Mangang ge mitamda miyamna hekat lekat tauduna pangthokhe Athoba sina mahiroi ama oina tamthiraba afaspa ing lisinga maga chamapan yangkhai nipan gi mayokta tungi mirol gi damak kathokhibabu nauhonana ningsing bagaloinana Jiribam district ta lairiba school singda mahiroi singa MSF district committee ge volunteer singa loinana Athoba sibu ikai khumnaba utpa oina minute ani tumina leptuna ikai khumnaba utke Athoba sina laikhidaba numitna lakpada MSF district committee Jiribamna mahiroi singda Atum ahau sing yentoke. Paugi maraktan atin berpegama. Break ki matungda makhata pa pau pizari Loktak pat motsilakpa amadi sangaigi laifam lairakta si Loktak project laitringai mamangda tauramde adu project asigi commission taurakpa matung dagide problem asi mathang thoklakle haina Communist Party of India CPI thanga local council na thadorakpa cherol amana phongdorakle cherol asina makha taraduna hairibade thanga asigi masing yamjaba miyam so sunomduna hingba Pumba Loktak Mayaida Lairibani Hingnanaba Sinfam Haibabu Nga Faba Nga Singdu Yolaga Imungi Senthok Oibani Lu Lang Thakpagi Thavak Sing Adu Hauzikti Yaraktabadagi Fibamda Lakli Maramaduna Madudagi Tanlamba Senfam Sing Pumtat Tatkibabum Oirakli Educated Unemployed Youth Kaya Thangada Lairiba Asina Loktakta Homestay Tauduna Senda Lambi Oirambadu Athingba Pidananaba Amade
Khangpok village fum mathakta sabage thabak asi chathabada ayaba pinanaba lengakta CPI local council na hairakli loinana Kangfal gi sarukta leiriba Kaibul Chingmai Chanpur Moirang Khunau Kairel Fabi Thanga Lawai Kumbi Pat Khodrak Nongmai Khong haiba Khunsing asi National Park asi chauthoraptuna lau uriba nga faduna imung puriba singda khudong chadaba kaya thokhalliba asi thokhandanaba lengakta phongdorakli Iramdam kanba apunba lok ikalna paring naina changsilakliba miyam punna khangminanabage pandamda khangminasi aikhoi afaba khunai amagidamak aikhoigi thaudang haiba hiramasida anirak suba mifam tha asigi chaichat taramanga ge nungtel pung ahum taba matamda uripok achom lekaida Uripok achom lekai samaj tengbang lopki president mangsa tabam momonbi LKKL gi president puyam joy amasung ikal gi lubloi takhelambam maloti leima ahumna saruk yaduna pangthokre thauramasigi nungi warol piraduna wahengbam luwang leimana iramdam sige ngasimak tusonana hingliba mahing asida khunai asigi iraicha singna afaba mating leiba mapangal kanba Mirol ama oiraknanaba hotnabada aikhoina laugadaba thaudanggi matangda marik chumna phongdoknakhe loinana thauramasida loksalgi president Mutum Churamani sarkagi president Somorendro Thokchom metal lipungi lubloi haishnam silalna afaba khunai amagi damak aikhoigi thaudang haibasigi matangda marik chumna wafam kaya thamke loinana loisilakpada uripok achom lekaida ikalgi Masaloisang amasu hangdokre Masaloisang asigi president Yumlembam Ongbi Bhanu Leima amasung secretary general Yumlemba Ongbi Sandhyarani na oiduna member tarahumdoina saba thaupunaba executive committee ama semkre haina ikalgi secretary Mutum Manorama Leimana thadorapa cherolamana phongdorakle National Hand-on Training on Classical Freshwater Fish Taxonomy Haiba Hiramda Training Program ama Manipur University ge Zoology Department na ICAR Directorate of Cold Water Fisheries Research Bhimtalga Khusamnaraga ngasi MU ge VC Code Holda pangthokre Hairiba Training Program asi ngasi dagi hoduna August ki tang kun fauba numit mangani chupna pangthokani hairi Thawramaduda Fisheries Minister H Dingona Phongdokhibada Manipur asi ngana hena pamna chanaba amadi sizinabagi chang yamna wangi Manipur da nga consume tawbagi chang asi metric ton 53 ni adubo Manipur da puthokliba nga asina loina konaba ngamdabanina mapalamdagi nga kaya ama pusilakli masi konahananaba kari pambai sizinaduna kamaina nga ge pothok asi hengadhanba yagadage Haibagi matangda ngasigi training program asi awareness oina pangthokpani hairi loinana chingi lamdasu karamba nga yokpana hena chanagani haiba adu khangdoklaga nga asi thadanaba sem sare hairi awareness program ka chatha maro na khodi Manipur se hena nga sina hena maru be chinjag mo na masidi hena focus tawkana khodi needful riba khodi mayam na haina riba khoi Manipur da consumption tawga khoi nga si 66000 metric ton haina ribu khodi khoina mapan ku salakpa degi khodi khoi Manipur da puthoisina mit tawngam damina adina na support tawngam damina kamai tawduna khoi hena production je henglan de ge degi kamai tawduna khoi to phenomena haitare hari chabe aba fish katana tana koi ornamental fish haitare koi decoration gi fish ma na thadara kanda adi masi haitare chingme am chana wanga makhala ma haitare masigi si koi production puthongna na ba koi expert sing koi professor in punda koi pandeji lere koi ga tanara kanda kamaina koi nga si production je puthokada gi haibane chingme ma khana kanda koi gi product tawna na ba koi kan honari adu aduna ta ba to mayam amasu koi nga thadaba gi jaga chingi jaga si koi program je dum chathara kanya Nakal Amaromda Manipur University ke Zoology Department ke Assistant Professor Oiriba Dr. Rameshwari Yumnamna Phongdokhibada ngasi gi training program asida India gi tongan ba mafam singdagi applicant nifune apply tawbagi manungda participant kunmanga khangat khibani makhoi sing asida taxonomy gi matangda training pigedori hairi taxonomy training asigi manung channa nga gi makhal maming na chingba khangdok nanaba takpani hairi
Masi khangdokpa asina hagwalagliba researcher singna experimental research amade biological research tawbada mating panglagani amade ngayokpa matamdasu nga adugi makhal adu khangdoklaba matungda karamna yokani haibana chingba adu training program asina miyamda awareness oina khanghalagani hairi Gidi sigi program se kari gi makta important ogi high targa so amko add to bakanda na conservation na mayam na haine sustainable utilization haine adu bu kari no conserve to jese karam species no se khang da bidadi to ya de dan aduna maram oi dana masi tawna bagi da makta kari nga no karam bano adagidi ma se karam ba threat category da lege se hana khang da di ya da ni na ma se priority list lai bara conservation gi adu kamai to da conserve to guni my biology na kamai to ge se nga kan da to ni na masi na first and the foremost thing hai ta record to gudaba adu gi oiba aduna ne khoi na masi gi training se lokhacha base whole northeast india gi su yauri mumbai de gi su yauri de gi uttar pradesh yauri dehradun yauri then all over india gi nga sanek aduna 25 participants ne khoi na lokhacha base first come first serve basis and priority basis hai ta re kana na khoi de gi darka lege do and if needed mathang de so mukta rakhi ni sigumba program se so that they are well aware and nga se karam bana khoi taxonomy khanga matunga kamai to dana koi conservation se lokhatte bege se khanga bagi Tha sigi nipanda Assam Police amade Field Intelligence Unit Assam Rifles na numidang pung mapan taba matamda Silchar gi Sip Colony area amade Jirighat area dege fakiba NNC FZN member ni Hairiba Singh adu geng khutpuni NNC FZN ga karigumba Mariamata Laite haina Secretary Information and Publicity Jiliarong Region Federal Government of Nagaland gi Asia Newmena Thadorakpa Cherol amana hairi Cherola sina makhatana fongdorakpada R Dinpatrai Elias R Joshua Elias John Riamai Apokpa Namdiadai Riamai Laifamna Rangkhung Village None District Manipur dagi hairiba mioi asi national worker asi August tarani thoi lisingani kunma thoida General Retired Biali Metha Kedage FZN na anti-national activist oibagi damak Lokthokraba mioi ni Ardin Patraina Jiliarong Region NNC FZN maming sizinaduna miyam dagi sel khaiba thabak kaya chatharakpadagi Captain David Chagagaina maduge thabak tawdanaba warning pikhibagi damak Ardin Patraina Captain David pu January ge tang tara lisingani kunithoi Lungthauzang Village Jirighat area Kasar Assam da hatke haina Cherola Sidapalli State asigi oina haukiba pung kunmarida mioi punna taranipan positive oikre mioi amata siba yaukidre COVID-19 command control room dagi thadoklakpa report amage matung inna haukiba pung kunmarida nupa taret amasung nupi taramathoi punna taranipan positive oiba yaukre hauzik fawda punna mioi lising aniga chamaga nifu doi lekidre state asigi oina hauzik fawda mioi lag ama lising kuntra mapanga chamnga kuntra taret positive oikre masigi manungda mioi lag ama lising kuntra taret ka chaniga nifu mangana recover tawba ngamkre active case ta mioi chamaga nifu mapan leiri recovery rate chada maudraga nipan dasmik ahum tarukni loisilakpada maroiba paumuhana Chief Minister N. Biren ngasi Somdal Imphal MST bus service haudoktuna MST complex Moirangkhom dagi lamthakre Humal lampak tapang thokadawriba chamaga kuthamathoi suba Duran Cup ki sem sariba sing ngasi Chief Minister N. Biren na Sports Minister K. Govindas ka loinana yengsinkre Hepatitis na naraba mioi sing asi khara chawkhatpa mafam khakta da leibagi mawong urami aduba hojikti mafam kuding makta leiba ure haina Dr. Sapam Ranjan na fongdokre Bom bukai handuna lan local hatpada chedaba PLA gi kadar manga Thobal police na fagat pangamkre athoba pebam Chitaranjan laikidabage Mapur Kumonga Mari Lainana Taranipan Suba Student Martyrdom Day Lisingani Kunithoi Pangthokre
अमदे हौकिबा पुंग कुनमरिदा मणिपुर की ओइना कोविड-19 के अनौबा केस 19 थेंगनख्रे असिबा अमता यावकिद्रे। पोनी टीवी ने संदोक चबा नुमिदांगी पाउ मिनेंग ताबिर सिंह बुकाने नबया थंग निजरे पिनबिर से